Asian Highway Number 2 Shillong Dauki Road ki Pomlum Yorobada Mapam Adumaktadagi WahKhen Road ta kilometers taraga mari khaktamak chatlaga leiriba mafam ni Mawryngkhang Bamboo Track video asi full oina samjindana yengbiragadi ayang masingna khangbigani lambi asi kayam jathiba khong lambi no haibadu adubu pakhatkanba mibaiganba miyoi singi oinadi video asida angam machingmai dagi namthaba video footage sing yauri haibasi khangjinbiyo Google Map ta Mawryngkhang Track natraga Bamboo Track haina thiba matamda phangkhiba location ni mafam masimak WahKhen yaurabada mafam aduda gari khamlamlaga punga ama chupna angamba chingmai da semliba siri sing kumlaga amasung angamba chingmai da sariba thong sing asi amuk lalaga khwaidagi jathiba mafam ama yaunaba chatliba lambini lambi simak wana saba thong asina laliba turel asina wario turel ni turel achigi masak asi iramdam Manipur gi barak turel ga masak hairap manai adubu ising lubadi mafam asigi Wari Turelna yamna ka hena heli 2016 dagi hauna Mawryngkhang Track asi tourist singda saphong lakhi mafam asimak WahKhen gi thauna pharaba village singna Meghalaya government ki mateng amatta yaudana sakhibani haina WahKhen kawa mafam asida lehoriba miyoi singna phongdori WahKhen hariba mafam asi chaurakna miyoi lising amamuk khundaba mafam ni WahKhen gi Mawryngkhang Track asi Bamboo Track haina khangnabagi maramdi angamba chingmai asida wasing amasung u macha macha na phairaga yubi thauri na punduna semba thong kaya am lanbagini community asi phunga wari amasung thauna phabagi wari yam laiba community ni Mawryngkhang Track asigi yamna taba nungaiba phunga wari gumba amasu leiri lambi chatna wari adumak lijarake Mawryngkhang haibadi King of Stone haibadi Nung singi Ningthou haibani khasi singi wari da mafam asida leiriba Nung singi marakta achauba lan ama soknaki hai yamna singthaningai oriba lan aduda Nung achauba amana ngamki hai Nung adugi maming ni Mawryngkhang lan adu ngamlabana mafam adugi Nung singi Ningthou oina panduna Mawryngkhang haina khangnarakibani asengba maksumali Nung singi Ningthou adumak yengbada angakpa amasung tujungba phawi mangda uriba turen asisu Bangladesh amasung Meghalaya border phawduna Bangladesh tana chenthaduna Bangladesh amasung Meghalaya anigi lonaba Bolagans kauba mafamda takigadauba Wariu Turel Salor matungda Mawryngkhang da living root tree ahowa una semba sumba turen amada semba ahowa una semba thong masa ama lalor matungda audagi sumla aga kilometers nipu yankhai gumba laga Mawryngkhang Track haina ju khangna ba aduma mafam luda sing gi matai ida wana thong saraga wana satpham saraga yamna ningthijana thambiraba mafam ama oiri mafam asi entry free mi amada lupa sama lauraga purak warakta chatpa loiba naidri hujipung makai ta dore ahum ta jingai de karakpa warakta lakpa trek ni so sab ngamba singmai ka ba ngamaro de singmai nung maron kaya na sem gi man singmai mafam masih lakpada yam nungai jari bamana nisagi polam amma tasu tabu de talam makum tasu tabu de shakhar makum tasu tabu de sana thangna bata yu botalam tasu tabu de tawgada bu mathak kara kana tabra habdu yengjage taba yengadi haina phajana khunjalam gani hujibokti taba thengnadri maramdi tadri si kaino da mapsidi si karakpada yam wai ba dasbin phan thambi dasbin da angam masinga nap tuna horiba cactus pambi hona phabi cactus pambi hi kaino sina sidam lauri ro Mawpen tourist spot WahKhen no littering alcohol timing 9 AM dagina 5 PM bawa asna Mawpen stone son gina Wariu Fall Palm Natural Pool. Hush! Nami hai. Asima tuan da liap kita ni asima tuan da.
Ash. Adalay wagi sini. Berane sih. Singka besi Watharing wabi hengkal pun habim le. Pungso cholo sudum tam kaba. No. Ay mato nyaure lo ay. Masai ay na ucharak pa. To turian to makale hore. To makata na silum kakat petar. Nung taray ro na te sing ni. Sona kani sing to. Nung taraga dikitang ngai to mande. China da class ta chat pa wal lo khoi sidana. Wa da chat pa wani da. Yengo se khungam je. Mera ni sidi. Nung yu khaga tara ma le. Nung tak tang ada maton yo ge. Iran theli ba mafam. Asi yong na kari ni. Yo. Maka to kem lai tan. Maka kem lai tabi. Sap ngambi. Lo si wa ge to sona kan sap ngambi. Maka su sap ngambi. Sap ngambi ani ga karakta. Lai ni dai. Wa se matam ni matung ina sindra di phakani he. Ash. Ko ngau he maka yeng da. Yo, ai di yeng lo. Ai di yeng lo. Ski bem yok sale. Awang maka bak nungai ta ba mi da di. Ka bi gnu si je. Warning. Jingma ham. Only 5% at a time. So, improvement and renovation of tourist trekking at Mawryngkhang, WahKhen village, implemented by KSADC under excluded areas. Oi, phone nó tao ta cái này ba, kiểu ông pareng na, angam mà singai sa, nungi matai ki etche, ngan lei, sedang kung video wali male, sido le sini. Tum tan la ko kya wa re je sap ngami pham ne yam cha thong ning de sap ngami pham sona ka sap ngami pham ne yam cha thong ning de thayo sila di bham long ta sila di phak ta ni ba भैया मेंटेनेंस कर रहा है ये पूरा तवार नहीं है खुद ही बना शिमम तवार माल है सीधी अजे वेबसाइट इंटरनेट टूरिज्म डिपार्टमेंट याम चावबा इनिशिएटिव लौबिरगा सुंबा मफम जि थागत पिरगदी अदु मखोस लाइसिने मी म्याम सु लांनाइसिने मी लांनदा बाइदमक्ता टूरिज्म डिपार्टमेंट लेबा डिपार्टमेंट सिंगने सुम मफमजे काय फजबनो दो खंतोगा लंबी सुंगै लेत्रम मफमजे लंबी सेमगा सुम मफम म लेरे एन पुथोरा म्याम चनरिसिने मथक सिदा व्यू पॉइंट हम सेमगा कम लेपोते सिदा वागी थों वाटरफॉल दा साब वागी थों वाटरफॉल कई है मैक्सिमम सब 5% लालोय 5 मुट सिसेन आइट मथक सिदगी उवा सिदा याले असिदा असे थौरी किरि मिसिबु तिंगम लाइकम देवाने असिदा थौरी किरि काखला किरि ने तिंगम लाइकम देवाने थौरी किरि के उ मसांगा जे थौरी किरि सेमनेबा हैंगिंग ब्रिज नेबा किदंग हाइरी दवी अदे याम कन हाइबदि नते मखादा मखोंग यावदबा थोंगने अदो असे लेरे वाटरफॉल सिंदि लाले Siang am masih muka katai, siang am masih
Pangan pinabiyo. Ngami hey. Pung ahum tadring ay minute tara mo waling ade karak paneba. Ado pung ama mukchang eh. Sibaw lakpada. Dustbin ban thammi. Pasa na huntong nai mafam chana huntong nai mi gyan tai ai humang tai. Ado ga isil naw mayam akoi pulap chatpado September thaji ga manung da soi na chatsi ado loidringai da ado ga tangkon handaki Sunday din nangdre. Handaki Sunday din nangdre ado na mathangi Sunday da soi da chalasi makha ki section na mayam na comment review soi da chalasi kram mafam da chatsi ga ado soi da comment review khangi he sek sak tor kono khangi he Sumi jalo tu biga thana meja kai nosna wa isan ne khang da matha bu sare da ush kumai shina sa to jin sida adi sida namina te chada Titanic ki jahaz to male si dia maka ta bai ki journey wa ga ngang pham na kum khang dre lambi sung ai lai ta pham du da wa na thong chara ga si ka khala ga pham ji shemi ne yo sab ngambi ada turien som da turien mang là sung yeng dam phare kamai lai ye do yeng da na phare chi ji Oren kumak pada matha chani hai sidia oren kumak pada vera ka da na ba lao yam sidia Oish, ini pakthara sani hai. Sit oh. Khoang là xoay lòng. Son da zuwa chết lại gì Titanic cái mà tuần màn bữa đó cái tôi xí màn phàm mi Titanic cái mà tuần mày am tay yang dah hanjar ke ai đi yang dah rồi camera je stand tàu cái thìn tua cái yang dah là cái cây phao cái yang mày am đã ada waterfall. Aduh, isin. Langge rupa papki mahiga mandro sidi. Ini kok ai ding ngam me. Sister, are you from Manipur? Yes. Which place? Ningthou district. Oh. Ama je phao ya shi. Ama je kum tare shi di danger ne ma kum mai sal ji di.